Manipur animation review na matam khara wari thagatlutabagi maramdi aikogi YouTube account ase hack tawkhibadagi wari ase matang chana mayamda thagatpa ngamsakhidabane adubu laibak phaba amana top sipaidagi iyamba abungsa thengnaduna mangluragadawba aikogi YouTube account asibu iyambana hanagi matawgumna mu ohenbirakpani masigi damakta iyamba abungsa bu hainingai leitana hanna thagatsari iyambana tawruba thabak thoram khudimakta hena mai pakpo oibiyo hajuna aikogi channel asigi maikaidagi isogi kuya khada khoiramjari Manipur YouTuber Iraisa Singi Uinasul Yamna Nungara Pausel ama Pudun Luxury Iraisa Singi YouTube account ado Karino Kangan any problem ama Tolak Pataragati Makha the Piriba Yamba Abungsagi number sida contact you Ado Madongi problem singado Yamana Sungsoi Soidana Mikupta Kuhan Bangamgani Nasi Amuk Manipur animation review na Mayamga the Makta Pudun Luxury with Pilamasigi Maming of Hariba film si English ngani mapangi 11 September release daukiba adumba film amani film masina phangbangam kiba IMDb rating di 10 gi manungda 8.2 phangbangam le aduga Metacritic tana 88% Rotten Tomatoes ta 98% aduga Google user signa 89% gi like piba adumba film amani film masi number sangkiba senphamna 17.5 crore sangki hai aduga film masina pulapna mayamdagi tanba ngamkiba paisana 73.51 crore tanba ngamki hairi film masi asuki matik hit chakiba film oibana paisa su asuki matik tali film masi English ngani mapangi Oscar award phangkraba aduma film amani film masina phangbang ngangkiba maru oiba award khradang panjarabada Academy Award for Best Animated Feature Film, Golden Globe Award for Best Animated Feature Film, BAFTA Award for Best Animated Feature Film, and People's Choice Award for Best Favorite Family Movies. Film masigi director na PT Docters amadi film masigi writer sing oiribasing na PT Docters amadi Bob Peterson amadi Tom McCarthy hariba makhoi ahum sina film masigi waribu iri film masigi maru oiribi singi khonjel gi saktam langliba singi ming khradang panjarabada Carl Fredricksen saktam da langliba It Answered Fredricksen saktam da langlibi Elizabeth Doctors Russell gi saktam da langliba Jordan Nagai Duke Alpha gi saktam da langliba Bob Peterson Charles Montes gi saktam da langliba Christopher Plummer Phare mayam film lomda mok mai on seminarsi film asigi head horko senmakta koine ure Charles Montes ko apaw adventure satpa nupa amagi documentary film bu yemgi saktam ama Charles Montes asi lam kaya satna anau ga mafam kaya satna mayamda explorers to nupa amani makna adventure satma matamda maki huini phuya khayamsu purga salame Maki plane asi asuki matik phajarami phajabatana tana manungda yawri facility sing asisu asuki matik pukning huninga gi masak oirba phajaraba leiteng kaya amana design tawduna sab aduma plane amani aduga plane asigi manungda hui singi exercise tawfam amadi iruja phamasing basu loinamak yawri hariba documentary film asigi hero oiriba main protagonist Carl Fredricksen asuki matik thawai yauna pukning sangna yengjarami Charles na mayamda Paradise Fall asi explore storami mahangna Paradise Fall asida kariguma monster ma lei hajuna monsters tugi skeleton ado poraktuna mayam punamakta ulame Charles na porokliba monster gi saru sing ado scientist sing na yamna kupna thijalu matamda mahangna porokliba saru sing ado asaba sajanaba fake oirambadagi sarkarna Charles ta thambiramba ikai khumnaba sing ado mawondagi loina lokthok pirame Madudagi Charles na mayamna wasaktuna hairami aina Paradise Falls tagi monster ase hingna natragana photo ina kaptuna porakpa ngamdri phogdi ai mafam asida halaklo hairamlaga Charles ado Paradise Falls ki damakta punsi chupagi oina mahakna thiribe pot ado phangdri phobo halakoi haiduna satkirame Fredricksen Charles ki big fan ama oirubana Charles na wasaklamlaga satkibduda Fredricksen asuki matik harauna mahaki documentary film ado yanglame Fredricksen adventure bu yamna pamjaba yamna khoidajaba misak ama oibana ngasai Charles na ngangkiba wai sing ado ningsing duna Fredrick ado balloon ama paijuna song duna lambida laklame khanghaudana nakan gi yum amadagi nupi amagi khonjelda adventure chatliba amagum plane thoriba amagumna law duna nganglakpado Fredrick na tarame Fredricksen nupi eduna leiba yum maduda lum ne sangsilaktuna nupi edo Fredrick na lona yengjerami Fredrick na nakanda laithoklaga yenglubada nupi edugi phalangda thelamliba Charles ki photo mayam singada ubada Fredrick na khangami nupi ase Charles ki big fan haibada khanghaudana maningdagi nupi duna nangdi sida kaidoino haiduna hangai makata na nupi duna Fredrick ta matang ngangchelakpadagi Fredrick edo kibugi mongda leisinduna lerame
Fredrick wa amata ngangdana leibududa nupiduna he nang wa ngang ngamdabra ai nongonda kaisu sikloye hairaga magi helmet ado lakthorakpada magi masamdo phalawna phankatpadu ubada Fredrick ado ngaklamne nupiduna Fredrick ta base amaju thetpirami nang ai hujikti club sida yawrabari hainasu nupiduna hairame Fredrick momon noksarami nupiduna nangi belundo mathakta lairamani doctorsi haina hairamlaga nupi edo sensinki adu khanghaudana nupi eduna marumdagi tholaklaga aigi ming eli kawi hairaga Fredrick ki mukhot ado nupiduna tap launa paisalai Fredrick ado nupiduna magi mukhot parakpuda yamna ngakna tujungba moina yengduna lairame Elina Fredrick ko mathakta pukhalaklamme mabani na mathak yoro matungda Elina Fredrick ta hairame nangi belundo asida laire lawruro Fredrick yamna kina tapma sanglai maningdagi Elina sango haina hairai Fredrick ado sanglage hai matagumna mahak speed opsanduna hek sanglage na tharibu upakda makhongna netpada upado tektuna Fredrick makhada taki sinna sida amu ambulance asina kanagumba anabu pukhatkibugi saktamase mayamda uhalli ngasai ambulance na kanagumba ama pukhatkibadu sinna sida amu mayam akhoi mayam punna amu Fredrick ne haibisi khangminnare Fredrick ase mahaki phamungda hiptuna larik ama paduna leiramme khanghauduna magi ngasai balloon ado paisilai balloon dina mangonda thenglaka matamda Fredrick kirammi aduga amu mahakna kirigai matamduda khanghauduna Elina mahaki thongnawdagi he kid haina korakpuda Fredrick ado kiboy khangboy masa mathanta yesanjaramme Elina ai nangonda karigumba ama utke haina lakpani hairaga Eligi adventure book adu Fredrick ta faktokchuna ulami Eligi adventure book ado hek faktokpaga Charles Montes ase Elina mahaki ideal amani khanduna yamna nungsina latpagi photo ado ulami Elina mu Fredrick ta harai aisu hayamai sawraga Charles tawna lamsingse mayam koiba pami haina mathangi page ado amu hangtorakpa matamda paradise fall gi photo ase Elina thamlami Elina harai aina khwaidagi saningba khoina khwaidagi nungsijaba pamjaba mafamse masini Elina paradise fall duda mafam amada khuttinduna harai ai mafam asida leiba pami adubu ai kamdongna satkadobano haibududi khangde haiduna harai Eligi wahai adu tabada Fredrick ado leithoraktuna maki ngasai balloon pairiba aduda yenglammi Elisu yengaktuna mabani punna balloon duda yengsinmenarami khangawduna Elina harai phare hayeng amuk thengnarasi ai chatlagi haiduna thokke Elina thongnang mayadagi hairammi nang khangbra nangse wa yamna ngangjedrabasu ai nangbu pami hairamlaga Elido satki Fredrick tu wow hairaga Elibu yamna nungsina thongnangdudagi yengduna lehawe adubu khanghaude marupsa single oidun leiriba nupa amadi nupina kayam kuina best friend oina leiba ngamgani udina manangna ko upala yetudana kadaida yetkani haiba ahlamangi paulogumna mayam sinna sidamu akhoi punna Eli amadi Fredrick ki luhongba naminase uba fangle luhonglaba matung mabani gi oiba yum ama leiraga simjilami Eli amadi Fredrick yamna nungsi sanana leiminarami mabani mak thabakta silaw amata thinaramde masina nupagi thabakni masina nupigi thabakni haiba leitra mabani yamna nungsi sanana happy family oina yummado yamna nungsi sanana panminarami Fredrick Eligi samjaraba mawonga mitkuptaba makha yengjerami mabani gi nungsi sanabagi mawong ase ngawroidabu kanabu leigani sangsar taibang pansida ai samaksu wakhal se mon khalakbagum tawi Sunday gumba asangba matamdana mabani aseka mafamda sattuna mabani gi oiba future gi wari kaya amusu tanarami mabani yamna nungairba manglan amusu manglamni mabani gi oiba Fiji gi len ama taibang panda khongdarak lani haiduna asa kaya amusu sagatlami adubu miyoibagi punsi tambangamde ngasi haraun noktuna lairiba aise hayengna kari thokani haiba khangjabugum Eli amadi Fredrick ki laibakta su thoklammi mabani gi nungsijaraba manglan kaya ado kai khirami Eli gi karigumba asoiba ama laibadagi Elina mungsuk ungjana na wakhal nungaitana laibagi mawong adu uda Fredrick su asuki matik nungairamde Fredrick Eli gi manakta sangsillaktuna Elina yamna pamjaba adventure gi book ado Fredrick na Eli da pirami Eli gi awabado khajiktang oirabasu kokadra haina adudagi mabani nungairaba manglan amaga loinana paradise fall satnabugidamakta
पैसा कया तुंगसिनबा हौरक्लमी लाइबक थीबदी मखोगी कार की तयार अदो पोखाइरकपदगी पैराडाइज फॉल्स की दमकता तुंगसिनजरिबा सेम्फू अमा काइथोकपा तारमे मिहोइबगी पुसी तंबा ngamdabugum मखोगिसु दशा मथंग मथंग लाकपदगी मखोइना तुंगसिनजरिबा पैसासिंग अदो मथंग मथंग लोइना काइथोकलमे मतमगी मतुंग इन्ना असुम असुम हौखिबना इली अमदी फ्रेड्रिक्सु अहल ओसिलक्लमी मबानीमक अहल ओइजरबसु मबानीगी नुंसीबदी मसेट अमा फाव मांगद्री जौगनगी इंखलक्लिबी पाखंग लेसाबी अमना मबानीगी नुंसीनबदगी खक हेलम्बा इली यामना सोंजिलक्तुना डॉक्टर की फमुंगदा यातादुना लेरम्मी इलीना महाकी एडवेंचर बुक अदो पादुना लेरम्मी अदुबु खंगहौदना मबानीना नुंसीनबा फ्रेंड ओइबा हगोलक्पा मतमदा पाइरखिबा बेलून अदुगा सब मानना फ्रेड्रिकना इलीगी मनाक्ता पाइसिलहलक्लमे फ्रेड्रिक इलीगी मनाक्ता वाखल यामना नुंगाइते संगसिलक्ई अदुगा इलीगी मनाक्ता फमलम्मे इली महाकना येंगलिबा एडवेंचर बुक अदुबु फ्रेड्रिकता खुसिनरमलगा इली संसार असि थादोक्तुना सत्किरमे इली याउद्रबा फ्रेड्रिककी पुंसी वाहनथोक लेतबगुम येंगलुबा उरु खुदिंगमक फजफम खंगलमदे नुंसीबा माना इनाक्ता लेत्रबदा कनाबुनो हराउना नुंगाइना नोक्तुना लांगथोकलगा लेगदौबा फ्रेड्रिक्सु अहल असुम ओसिलक्पना सैसुगा मरुप ओइदना लेलम्मे मखोगी युमगी अकोइबा अदु शॉपिंग मॉल गुंबा सेंगत सागतनबगिदमक्ता अवांग बिल्डिंग कया साबा हौगलक्लम्मे फ्रेड्रिककी युम खक्तंग बिल्डिंग मयाम अदुगी अकोइबगी मयाइदा नाइतोम ताना लेरम्मे मांगोंदा फमदुना मयामना सागतलक्लिबा बिल्डिंग सिंग अदुबु यंगलम्मी फ्रेड्रिक महाकी मेल बॉक्स तुदा मेल अमा लाकपा उबदगी मेल अदुगी मनाक्ता संगसिलक्लम्मे लाकलिबा मेल अदुदी महाकी मनाव नुपागी रिटायरमेंट चटपगी ओइरम्मे मेल बॉक्स अदु असुकी मतिक फत्तबा उफुन वाइफुन मयाम अमा पक्सिनदुना लेबदो फ्रेड्रिक थमोय यामना नुंगाइतदुना महांगना उफुनसिंग अदो कामथोकलम्मे नाकंदगी थबक सूरिबा नुपा अमना हे मिस्टर फ्रेड्रिक हाइजुना संगसिलई अदुगा हाइरई अखोइगी मतेंग पंगनिंगाइगा लेब्रा हाइजुना फ्रेड्रिक तहंगलम्मे फ्रेड्रिकना yes no हाइरगा yes हाइरगा हाइरई नखोइगी बोसिदा हायो अइगी युमगी नाकंदा कोइचेन लाव खोंग तौरिबा सारिबा सिंगसे यामना थुना लोइसल्लो हाइजुना वाकरदुना फ्रेड्रिक ता हाइरई अइगी बोसु हराउनबा माना नंगोंदा हाइबा पैसा डबल पीरगे हाइबदो यारोदना अदुदा नंग करी खल्लिगे वाकरदुगी वाहैदो ताबदा फ्रेड्रिक साउरक्लदुना नुक्सित अदुना ममाइदा कामसिलमे वाकरदुदगी माइप अदो फ्रेड्रिकना लौरगा बोस अदुदा लाउरई हे स्वीट सेलिबा नंग फजन अमते इरुजेतो हाइजना याम नुसितना हाइरमे वाकरदुना माइप तु मुल्लगा अई मागी मिसंग नते हाइजना बोस रोमदा अमुक लावे अदुगा वाकरदुना अमुक फ्रेड्रिकता असुमना हाइरई मसिमदी असेंगबनी बोसना नंगी युमसे सोजने लौसिल्लनी फ्रेड्रिकना सटना असुमना हाइरई नंगी बोस्तुदा हायो अइगी युमसे माना सोयना लौगनी वाकरदुना असेंगबगी हाइजुन हाइरे फ्रेड्रिकना अमुक खुमलई अइना सिरबा कांदा हायरमलगा थोंगदो गम लाउना लोनसनखिरम फ्रेड्रिकना टीवी येंगदुना लेरिङाइदा माकी थोंगदो खंगहौदना थिलक्लमे फ्रेड्रिकना थोंगदो हांगतोकलगा येंगलुबददी अंगांग अमा लेप्तुना लेरमनी अंगांगदुना हाइरे गुड आफ्टरनून अइगी मिंग रुसेल कवी अइ वाइल्डरनेस एक्सप्लोरर्स अमनी अदुगा अइ ट्राइब 54 स्वीट लॉस 12 तगिनी सार नंगी कनागुंबा असिस्टेंट अमा दरकार ताब्रा ngasi हाइजुना अंगांगदुना फ्रेड्रिकता हंगलमे फ्रेड्रिकना लेते हाइजुना हाइरे रुसेलना अइ सारगी लंबी लांथोकपदा मतेंग पांगजगे हाइजुना हाइरे फ्रेड्रिकना यारे हाइजुना हाइरे रुसेल से असोकी मतिक अनम कलमे रुसेलना मखा ताना हाइजरई सारगी लंबी लांथोकपदा ओइरबसु अतै अतोपदा ओइरसु सारगी मतेंग पांगजगे हाइजुना फ्रेड्रिकना यारे अइ साइथंदा लोइना तौजबा ngami हाइरगा थोंगदो लोनसिनखिरमे फ्रेड्रिकना ngahak लेरबा मतुंगदा अंगांग अदो सत्खरब्रा हाइजना थोंगदो अमुक हांगतोक्तुना येंगलुबददी अंगांग अदो अमुक लेरमदुना ममांगदा हाइखिबगुमना सब मानना अमुक रुसेलना हाइरई फ्रेड्रिकना थोंगदो खंगलो लोनसनबदा रुसेलगी खोंगदसु सबलमे फ्रेड्रिकना थोंगदो हांगतोरई रुसेल मकोक्तगी अमुक हाइगे तौरई फ्रेड्रिकना यारे अदु लोइना काउथोखरो हाइजुना हाइरमी रुसेलना हाइरई मसी येंगो मसे अइगी वाइल्डरनेस एक्सप्लोरर्स की बेस ngakतनी अदुबु मसीदा अमा वालिबसे
ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯂꯕꯗꯤ ꯑꯩ ꯋꯥꯏꯜꯗꯔꯅꯦꯁ ꯑꯦꯛꯁꯄ꯭ꯂꯣꯔꯔ ꯁꯦꯅꯤꯌꯔꯁ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯆꯧꯕ ꯁꯦꯔꯃꯣꯅꯤ ꯑꯃꯁꯨ ꯁꯤꯟꯒꯅꯤ ꯃꯗꯨꯗ ꯑꯩꯒꯤ ꯕꯕꯥ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯋꯥꯠꯂꯤꯕ ꯕꯦꯁ ꯑꯁꯦ ꯊꯦꯠꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯍꯪꯂꯛꯏ ꯅꯪ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯃꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯕ ꯄꯥꯝꯃꯤꯔꯥ ꯍꯥꯏꯅ ꯔꯨꯁꯦꯜꯅ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯅꯪ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁ꯭ꯅꯦꯄꯤ ꯍꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯒꯤ ꯃꯔꯝꯗ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯨꯁꯦꯜꯗ ꯍꯪꯂꯛꯏ ꯔꯨꯁꯦꯜꯅ ꯇꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯎꯆꯦꯛꯇꯨꯗꯤ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯔꯒ ꯊꯤꯒꯗꯧꯕꯅꯤ ꯃꯗꯨꯒꯤ ꯎꯆꯦꯛꯇꯣ ꯊꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯔꯨꯁꯦꯜꯗ ꯍꯥꯏꯔꯝꯃꯤ ꯔꯨꯁꯦꯜ ꯑꯗꯨ ꯐ꯭ꯔꯦꯗ꯭ꯔꯤꯛꯀꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯊꯥꯖꯔꯗꯨꯅ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯗꯨꯅ ꯔꯨꯁꯦꯜꯗꯣ ꯎꯆꯦꯛ ꯑꯗꯨꯕꯨ ꯊꯤꯕ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤ ꯃꯌꯥꯝ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯅꯕ ꯎꯆꯦꯛ ꯑꯁꯤꯕꯨ ꯊꯤꯕ ꯐꯪꯂꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯖꯤꯟꯗꯨꯅ ꯔꯨꯁꯦꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯒ ꯌꯦꯡꯊꯣꯛꯎꯕꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯦꯜ ꯕꯣꯛꯁ ꯑꯗꯨꯕꯨ ꯊꯣꯡꯒꯥꯏꯔꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯆꯦꯟꯊꯣꯔꯛꯂꯒ ꯃꯦꯜ ꯕꯣꯛꯁ ꯑꯗꯨꯗ ꯄꯥꯏꯔꯝꯃꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯨꯝꯊꯔꯛꯂꯒ ꯁꯥꯔ ꯁꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯦꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯦꯜ ꯕꯣꯛꯁ ꯑꯗꯣ ꯆꯤꯡꯅꯔꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯑꯗꯣ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯔꯝꯂꯒ ꯃꯦꯜ ꯕꯣꯛꯁ ꯑꯗꯣ ꯄꯨꯔꯒ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯏꯃꯨꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯁꯥꯏꯂꯦꯟ ꯈꯣꯡꯗꯨꯅ ꯄꯨꯂꯤꯁꯁꯨ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯋꯥꯀꯔꯁꯤꯡ ꯄꯨꯟꯁꯤꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯑꯁꯦ ꯉꯥꯎꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯆꯣꯏꯔꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯌꯥꯝ ꯑꯗꯣ ꯀꯣꯏꯁꯤꯟꯗꯨꯅ ꯃꯥꯒ ꯌꯨꯝꯗ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯎꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯑꯁꯦ ꯀꯣꯔꯠꯇ ꯂꯥꯛꯄꯒꯤ ꯁꯛꯇꯝ ꯑꯃ ꯎꯔꯝꯃꯤ ꯑꯗꯨꯗꯨꯒ ꯀꯣꯔꯠꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯈꯪꯍꯜꯂꯝꯗꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯃꯅ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯑꯁꯦ ꯊꯤꯜꯂꯛꯂꯝꯃꯤ ꯄꯨꯂꯤꯁꯇꯨꯅ ꯐ꯭ꯔꯦꯗ꯭ꯔꯤꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯄꯕ꯭ꯂꯤꯛꯇ ꯑꯀꯥꯏꯕ ꯄꯤꯕꯁꯦ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯆꯦ ꯑꯃ ꯁꯠꯇꯣꯛꯑꯒ ꯃꯁꯦ ꯂꯧꯁꯤꯜꯂꯨ ꯁꯦꯗꯤ ꯑꯣꯛꯁꯀꯤ ꯃꯤꯁꯤꯡꯅ ꯅꯪ ꯍꯌꯦꯡ ꯑꯌꯨꯛ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁ ꯑꯗꯣ ꯆꯠꯈꯤꯔꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯌꯨꯝꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯏꯂꯤ ꯍꯥꯏꯅ ꯐ꯭ꯔꯦꯗ꯭ꯔꯤꯛꯀꯤ ꯊꯃꯣꯏꯗ ꯌꯨꯝ ꯑꯁꯦ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯂꯣꯏꯅꯕꯤ ꯏꯂꯤꯃꯛꯅꯤ ꯈꯟꯅ ꯊꯝꯖꯕꯒꯨꯝꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯎꯠꯂꯤ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯍꯌꯦꯡꯗꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝꯅ ꯃꯊꯛꯇ ꯊꯥꯡꯀꯠꯂꯤꯕ ꯁꯨꯏꯀꯦꯁ ꯑꯗꯣ ꯂꯧꯊꯕ ꯃꯇꯝꯗ ꯅꯥꯀꯟꯗ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯄꯨꯞ ꯇꯥꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯂꯥꯏꯔꯤꯛ ꯑꯗꯣ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯂꯤꯒꯤ ꯑꯦꯗꯚꯦꯟꯆꯔ ꯕꯨꯛ ꯑꯗꯣ ꯑꯣꯏꯔꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯏꯂꯤꯒꯤ ꯑꯦꯗꯚꯦꯟꯆꯔ ꯕꯨꯛ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯥꯛꯇꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯂꯤꯅ ꯌꯦꯛꯂꯝꯕ ꯄꯦꯔꯥꯗꯥꯏꯁ ꯐꯣꯜꯁꯀꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯧꯍꯧꯅꯅ ꯌꯦꯡꯂꯝꯃꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯨꯕꯗꯒꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯦꯗꯤ ꯑꯣꯛꯁꯀꯤ ꯃꯤꯑꯣꯏ ꯑꯅꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯄꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯅ ꯐ꯭ꯔꯦꯗ꯭ꯔꯤꯛꯀꯤ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯛꯂꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯁꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯖꯦꯟꯇꯜꯃꯦꯟ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯕꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯁꯦꯝ ꯁꯥꯖꯔꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯍꯨꯏꯀꯦꯁꯁꯦ ꯑꯃꯨꯛꯇ ꯄꯥꯏꯕꯤꯔꯝꯃꯨ ꯑꯩ ꯃꯤꯅꯤꯠ ꯑꯃꯅꯤꯗ ꯂꯧꯖꯒꯦ ꯑꯩꯒꯤ ꯑꯔꯤꯕ ꯌꯨꯝꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯕꯤꯗꯥꯏ ꯄꯤꯔꯝꯈꯤꯒꯦ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯒꯥꯔꯤꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯅꯤꯗꯣ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯑꯃꯅ ꯂꯨꯝꯁꯤꯜꯂꯛꯄꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯀꯤ ꯌꯨꯝ ꯑꯗꯣ ꯒ꯭ꯌꯥꯁ ꯕꯣꯜ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯄꯥꯏꯈꯠꯂꯛꯄꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯕꯥꯅꯤꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯂꯥꯎꯁꯤꯜꯂꯝꯃꯤ ꯑꯣꯏ ꯑꯩ ꯅꯈꯣꯏꯗ ꯄꯦꯔꯥꯗꯥꯏꯁ ꯐꯣꯜꯁ ꯌꯧꯔꯕ ꯃꯇꯨꯡꯗ ꯄꯦꯔꯥꯗꯥꯏꯁ ꯐꯣꯜꯁꯇꯒꯤ ꯄꯣꯁꯀꯥꯔꯗ ꯊꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯅ ꯂꯥꯎꯔꯝꯂꯒ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯑꯗꯣ ꯕꯦꯂꯨꯟ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯔꯒ ꯄꯥꯏꯈꯤꯔꯝꯃꯤ ꯕꯦꯂꯨꯟ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯄꯥꯏꯔꯤꯕ ꯐ꯭ꯔꯦꯗ꯭ꯔꯤꯛꯀꯤ ꯌꯨꯝꯗꯨꯕꯨ ꯃꯤ ꯀꯌꯥ ꯑꯃꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯅꯍꯧꯏ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯊꯣꯡꯅꯥꯎꯗ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯂꯤꯊꯣꯛꯂꯒ ꯄꯥꯏꯔꯤꯕ ꯕꯦꯂꯨꯟꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯏꯂꯤꯒꯤ ꯊꯦꯠꯂꯤꯕ ꯐꯣꯇꯣꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯏꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯥꯏꯔꯒ ꯏꯂꯤꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯁꯤꯟ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯗꯨꯅ ꯍꯥꯏꯐꯦꯠ ꯎꯏꯊꯔꯝꯃꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯛꯂꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅꯁꯨ
ngakna magi thongda yenga matamda thongda yaliba yoli edo haiduna leirambadagi Fredrick hairaga amuk itharami amukasu thong adu thilakpaduda Fredrick sauna hogalaklaga thongdugi ahobaduda yenglami kanamta leibadi uramde adudagi thong ado Fredrickna khang hangtoraklaga koiri leiduna yenga matamda Lucille adu phaklang napsinduna leirami Fredrick Lucille leiramli mawongdu ubada angakpa ama oirami Lucille na haire hi aine Mr. Fredricksen haina Fredrick na nangdi sida kaidorino angang haijuna amu hanglamme Lucille na haire aine Snappy Bar to fangle nangi mangol makasida sangkhibadagi aisu asum inarakpani aduga masigi Snappy Bar sidi yamsu sawi aduga mamaisu sangi ado ai mapanda sum leibase yamna ware aibu manungda amdu sanghallo haiduna Lucille na haire Fredrick na yaroi hairaga thongado lonsinki Fredrick su nungairakta amuk hana thongado hangtorolaga fare sango haiba nangdringaida Lucille ado hatu sinsinki yum manung yawraga Lucille na Fredrick ki theliba leiriba sing adubu karemnabugi mawongda torami Paradise Falls ta satoira haina makhada leiriba photo ado laukhatlaga hanglammi Fredrick na karimta haidebida Lucille dagi photo ado mullaga hapsilame Lucille na Fredrick ki yumdugi mamai sumnaba thamlibaduda sangsillaga mamai ado koire leiduna sanarami Fredrick su maningda yetlom oirom haijuna yamna wana khangami Lucille se asuki matik makhut yawba haibadu oirami adudagi Lucille ado amuk thongnaguda chenthoga Fredrick makhada building mayam ama leiribase yengu haiduna hairami Fredrick sangsillaktuna yenglamme Fredrick sauraduna Lucille ado makhada phi amana yalaga building sing ado yenghallaga thada kharsira hainabu khalamme Fredrick na ball gi mari do khara thadalame Lucille na sakat nganglibado taningdena Fredrick ki mana ta thibagi machine ado kanamta tadana ba mot thamjalame adubu khangawduna nonglei nungsit ama laklame maningdagi Lucille na Fredrick ta lawrukliba nganglakliba sing ado Fredrick ti kaimata taramde khangawduna nong ado khangkha khalakpadagi Fredrick su khangduna yengtholuba matamdadi akanba nonglei nungsit ama mayoknagadawbugi tawduna leirame Fredrick na nonglei nungsit adudagi thaidoknaba phana kanna honajarabasu upai leramde nonglei nungsit aduna theliba iligi photo sing adubu tahangi tawrami tagi tawriba photo sing adubu Fredrick na oktuna mathanungda jejet konsilame nonga lakpada Lucille na Fredrick bu hogdoklame Fredrick hawgalaba matung iligi photo dubu hanagi mafamda amuk thetpirame Fredrick thongna odo hangtoktuna yenglaga hairame akhoi huji kadaida leiriba haina aduga maningdagi khangawdana Lucille na akhoi huji South America da leire aigi Wilderness Explorers GPS da yengbada hain haire Fredrick na kaino GPS abo Lucille na haire aigi pana pibibane akhoi hoji kadaida leirige haibase khangnabani masi yawrabadi akhoi kaidonungda manglaroi Fredrick na fare adudi akhoi makhada kumthanaba tawrasi aduga nangi bus stop su thinaba haijuna haire Lucille na kumlai Paradise Falls sidadi bus stop ti leiramoi haijuna mo haire makhoi gi yum madu leisil gi marakta pairammi leisil thamanbana karigo amata uwa phanglamde nung yunglaga leiribadu ahamada Fredrick na building la haina khalambani adubu nungni haina khanglakpadagi Fredrick thengjiladra haina masada pakhatlame aduga makhoi gi yum maduna laimayuda khangtheng matamda Fredrick amati Lucille makhada tarame Fredrick ki yumdu magi mathakta landuna paikribado Fredrick na tanaraktuna yumdu bu yalame Fredrick mathantana yumado yanba ngamlamde Lucille su sensilaktuna Fredrick ki makhongda paiduna yalame sinna samnada Lucille amati Fredrick na yumdu bu yanba ngamlame Fredrick na yumdu da yalaga yamna nuksina harame karimata khalone eli aina nangbu yam section na senari ngasai ki leisil na pumamamlambado leisil sing adu hangtorako matamdadi fazara Paradise Falls adu Fredrick na urame Fredrick ki thamoida asuki matik harawrame aduga haire eli masidi asuki matik faze yumdu Lucille ga Fredrick kana singlaga poraklami sana Fredrick na yumdu da yenthoraklaga hairame karimta khaluragani eli hojikti ekhoi gi yum ase masida soidana leiragani film asi asuki matik athaleba film ama oi nungsiba amagi damakta tawbangamdaba karisu leite haibado film asida uli mayamna karigma film ase yengdaba taragati amuktang yengbiu mayamgi thamoida kari phawbirake haibado film asi yengla soidana khangbigani
ꯈꯪꯍꯧꯗꯅ ꯁꯤꯟ ꯑꯁꯤ ꯍꯣꯡꯇꯣꯔꯛꯏ ꯑꯗꯨꯒ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯃꯕꯨ ꯍꯨꯏꯁꯤꯡꯅ ꯐꯥꯒꯗꯧꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯨꯏꯁꯤꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯣꯡꯂꯛꯄꯗꯒꯤ ꯎꯆꯦꯛ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯉꯝꯗꯅ ꯂꯩꯍꯧꯏ ꯈꯣꯡꯂꯤꯕꯗꯨ ꯂꯨꯁꯤꯌꯦꯜꯅ ꯑꯣꯏꯔꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅꯁꯨ ꯇꯥꯅꯤꯡꯗꯗꯨꯅ ꯅꯥꯀꯣꯡ ꯃꯦꯜꯂꯒ ꯂꯦꯞꯄꯣ ꯈꯔ ꯊꯨꯅ ꯆꯠꯁꯤꯜꯂꯛꯑꯣ ꯂꯨꯁꯤꯌꯦꯜꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯈꯨꯔꯨꯁꯤꯁꯨ ꯌꯥꯝꯅ ꯅꯥꯔꯦ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯀꯔꯝꯕ ꯈꯨꯔꯨꯅꯣꯅꯦ ꯂꯨꯁꯤꯌꯦꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯁꯥꯒꯟꯁꯤꯁꯨ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯋꯥꯁꯔꯨꯝꯁꯨ ꯆꯪꯅꯤꯡꯉꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯃꯤꯅꯤꯠ 5ꯗꯪ ꯂꯩꯔꯒ ꯆꯠꯂꯣ ꯅꯪꯒꯤ ꯋꯥꯁꯔꯨꯝꯗꯣ ꯂꯥꯛꯇꯨꯝ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯨꯁꯤꯌꯦꯜꯅ ꯑꯩ ꯀꯔꯤꯝꯇ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯎꯞꯁꯜꯂꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯂꯨꯁꯤꯌꯦꯜꯗ ꯍꯥꯏꯔꯝꯃꯤ ꯏꯕꯥꯅꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯩ ꯊꯣꯛꯂꯛꯂꯒ ꯆꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯨꯁꯤꯌꯦꯜꯕꯨ ꯀꯤꯅꯕ ꯍꯥꯏꯔꯝꯃꯤ ꯂꯨꯁꯤꯌꯦꯜꯅ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥꯗ ꯀꯩ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯐꯔꯦ ꯇꯧꯊꯣꯛꯎꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐ꯭ꯔꯦꯗ꯭ꯔꯤꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯁꯤꯌꯦꯜ ꯍꯔꯥꯎꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯐ꯭ꯔꯦꯗ꯭ꯔꯤꯛꯇ ꯄꯤꯔꯝꯂꯒ ꯃꯣꯡꯁꯣꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯂꯨꯁꯤꯌꯦꯜ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯨꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯌꯦꯡꯊꯣꯛꯂꯨꯕꯗ ꯎꯆꯦꯛꯀꯤ ꯃꯈꯣꯡ ꯃꯔꯝ ꯂꯩꯔꯝꯕꯗꯣ ꯂꯨꯁꯤꯌꯦꯜꯅ ꯎꯔꯝꯃꯤ ꯂꯩꯔꯤꯕ ꯈꯣꯡꯂꯝꯁꯤꯡ ꯑꯗꯨ ꯁ꯭ꯅꯦꯄꯤ ꯎꯆꯦꯛꯀꯤꯅꯤ ꯈꯟꯗꯨꯅ ꯈꯣꯡꯂꯝꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯁ꯭ꯅꯦꯄꯤ ꯊꯣꯛꯂꯛꯂꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯈꯣꯡꯒꯨꯜꯁꯤꯡ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ ꯂꯨꯁꯤꯌꯦꯜ ꯍꯥꯏꯔꯒ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯇꯧꯔꯒ ꯆꯣꯀ꯭ꯂꯦꯠ ꯁꯠꯇꯣꯛꯇꯨꯅ ꯆꯥꯔꯝꯃꯤ ꯂꯨꯁꯤꯌꯦꯜ ꯃꯅꯤꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯁ꯭ꯔꯣꯠ ꯇꯧꯔꯛꯄꯗꯨꯗ ꯀꯤꯕ ꯄꯣꯛꯂꯝꯃꯤ ꯂꯨꯁꯤꯌꯦꯜꯅ ꯅꯥꯄꯤ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯃꯥꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯆꯥꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯂꯨꯁꯤꯌꯦꯜ ꯑꯗꯣ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯀꯤꯒꯅꯨ ꯂꯤꯇꯜ ꯁ꯭ꯅꯦꯄꯤ ꯑꯩ ꯋꯥꯏꯜꯗꯔꯅꯦꯁ ꯑꯦꯛꯁꯄ꯭ꯂꯣꯔꯔꯁ ꯑꯃꯅꯤ ꯑꯗꯨꯒ ꯑꯩ ꯃꯍꯧꯁꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯂꯨꯁꯤꯌꯦꯜꯅ ꯆꯣꯀ꯭ꯂꯦꯠꯁꯤ ꯈꯔꯒ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯎꯆꯦꯛꯇꯨꯁꯨ ꯃꯆꯤꯟ ꯊꯤꯟꯇꯣꯔꯛꯇꯨꯅ ꯆꯥꯔꯛꯂꯝꯃꯤ ꯂꯨꯁꯤꯌꯦꯜꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯅꯨ ꯊꯣꯛꯂꯛꯂꯣ ꯍꯥꯏꯗꯨꯅ ꯑꯣꯏꯅ ꯀꯧꯊꯣꯛꯂꯝꯃꯤ ꯂꯨꯁꯤꯌꯦꯜꯗꯨ ꯉꯁꯥꯏꯈꯩꯗꯤ ꯎꯆꯦꯛꯇꯨ ꯑꯄꯤꯛꯄ ꯎꯆꯦꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯎꯆꯦꯛꯇꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯕꯗꯒꯤ ꯉꯛꯅ ꯌꯦꯡꯈꯠꯂꯛꯇꯨꯅ ꯖꯥꯏꯟ ꯁ꯭ꯅꯦꯄꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯎꯗ ꯊꯧꯔꯤ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤꯡꯗꯒꯤ ꯂꯨꯁꯤꯌꯦꯜꯅ ꯍꯥꯏꯔꯛꯏ ꯑꯩ ꯁ꯭ꯅꯦꯄꯤ ꯐꯪꯂꯦ ꯍꯥꯏꯅ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯑꯣ ꯐꯪꯂꯕ꯭ꯔꯥ ꯅꯪ ꯂꯨꯁꯤꯌꯦꯜꯅ ꯑꯃ ꯍꯪꯂꯛꯏ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯡꯕ꯭ꯔꯥ ꯍꯥꯏꯅ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯂꯨꯁꯤꯌꯦꯜꯅ ꯐ꯭ꯔꯦꯗ꯭ꯔꯤꯛꯇ ꯑꯃꯨꯛ ꯍꯪꯂꯛꯏ ꯃꯈꯣꯏꯁꯤ ꯃꯆꯨ ꯂꯥꯡꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯆꯣꯀ꯭ꯂꯦꯠꯁꯨ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯆꯣꯀ꯭ꯂꯦꯠ ꯄꯜꯂꯛꯄꯗꯒꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯇꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯃ ꯂꯦꯞꯂꯝꯕꯗꯨꯗ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯈꯪꯂꯝꯃꯤ ꯉꯁꯥꯏꯈꯩ ꯂꯨꯁꯤꯌꯦꯜꯅ ꯍꯪꯂꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯃꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯅ ꯂꯨꯁꯤꯌꯦꯜꯗ ꯍꯪꯂꯛꯏ ꯂꯨꯁꯤꯌꯦꯜꯅ ꯁ꯭ꯅꯦꯄꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯎꯆꯦꯛ ꯑꯗꯨꯕꯨ ꯀꯤꯔꯗꯨꯅ ꯂꯨꯁꯤꯌꯦꯜ ꯑꯗꯣ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯁ꯭ꯅꯦꯄꯤ ꯀꯧꯕ ꯑꯍꯤꯡꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯎꯆꯦꯛꯇꯨꯅ ꯐ꯭ꯔꯦꯗ꯭ꯔꯤꯛꯇꯒꯤ ꯂꯨꯁꯤꯌꯦꯜꯗꯨ ꯃꯨꯜꯂꯒ ꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯇꯣꯡꯍꯟꯗꯨꯅ ꯑꯃꯗꯤ ꯃꯈꯟ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯝꯃꯤ ꯂꯨꯁꯤꯌꯦꯜꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅ ꯎꯆꯦꯛꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯆꯠꯂꯁꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯎꯆꯦꯛ ꯑꯗꯣ ꯁꯥꯎꯔꯗꯨꯅ ꯐ꯭ꯔꯦꯗ꯭ꯔꯤꯛꯄꯨ ꯆꯤꯛꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯂꯨꯁꯤꯌꯦꯜꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯠꯇꯦ ꯀꯦꯕꯤꯟ ꯃꯤꯁꯇꯔ ꯐ꯭ꯔꯦꯗ꯭ꯔꯤꯛꯁꯟꯁꯦ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯀꯦꯜꯚꯤꯟ ꯍꯥꯏꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯨꯁꯤꯌꯦꯜꯅ ꯃꯥꯅꯦ ꯑꯩꯅ ꯊꯨꯝꯕꯤꯕꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯀꯦꯜꯚꯤꯟꯕꯨ ꯃꯥꯒꯤ ꯆꯩꯁꯨꯗꯨꯅ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯜꯂꯝꯃꯤ ꯇꯥꯜꯂꯤꯕ ꯆꯩꯁꯨꯗꯨ ꯑꯣꯏꯅ ꯀꯦꯜꯚꯤꯟꯅ ꯌꯣꯠꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯊꯣꯔꯛꯂꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯃꯈꯥ ꯇꯥꯅ ꯀꯦꯜꯚꯤꯟꯕꯨ ꯆꯠꯂꯣ ꯍꯥꯏꯅ ꯑꯗꯨꯝ ꯇꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯦꯜꯚꯤꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯑꯣꯏꯅ ꯈꯄꯛꯇꯨꯅ ꯐ꯭ꯔꯦꯗ꯭ꯔꯤꯛꯀꯤ ꯃꯇꯧ ꯇꯝꯃꯛꯄꯗꯒꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯇꯨ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯆꯩꯁꯨꯗꯣ ꯄꯥꯏꯈꯠꯂꯒ ꯎꯗ ꯀꯤꯔꯤꯕ ꯊꯧꯔꯤꯗꯨ ꯊꯣꯛꯄ ꯆꯠꯂꯝꯃꯤ ꯂꯨꯁꯤꯌꯦꯜꯅ ꯀꯦꯜꯚꯤꯟꯗꯨ ꯄꯨꯔꯒ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯗ꯭ꯔꯤꯛꯇ ꯍꯥꯏꯔꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯌꯥꯔꯝꯗꯦ ꯂꯨꯁꯤꯌꯦꯜꯅ ꯀꯦꯜꯚꯤꯟꯅ ꯌꯨꯝꯊꯛꯇ ꯂꯩꯔꯤꯕꯗꯣ ꯌꯦꯡꯂꯒ ꯍꯦ ꯀꯦꯜꯚꯤꯟ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯁꯨ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯌꯨꯝꯊꯛꯇ ꯀꯦꯜꯚꯤꯟꯅ ꯂꯩꯔꯤꯕꯗꯣ ꯎꯕꯗꯒꯤ ꯃꯍꯥꯛ ꯁꯥꯎꯔꯗꯨꯅ ꯀꯨꯝꯊꯔꯛꯂꯣ ꯍꯥꯏꯅ ꯂꯥꯎꯕꯗꯒꯤ ꯀꯦꯜꯚꯤꯟ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯦ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯌꯨꯝꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ ꯃꯁꯤꯕꯨ ꯅꯪ ꯊꯥꯖꯔꯤꯕ꯭ꯔꯥ ꯏꯂꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯀꯤ ꯃꯇꯧꯗꯨꯗ ꯂꯨꯁꯤꯌꯦꯜꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕꯒꯤ ꯃꯑꯣꯡ ꯇꯧꯔꯒ ꯂꯨꯁꯤꯌꯦꯜꯅ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡꯈꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯍꯦ इली मसीगी उचेक्से थंबा यागद्रा हाइदुना हंगलम्मी युमदु नुंसिना लाकपदुदा हाइफेट हाइफेट लेंगलम्मी मदुदा रुसियलना हाइरम्मी मानदि यारे हाइना हाइरे अदु फ्रेड्रिकना हाइरे अदुबु अइनदि सुंया यादे हाइदुना हाइरम्मी अदुगा सिन असिदा अइखोइना अमु उरे फ्रेड्रिक का रुसियलगना मखोइगी युमदो पुरगा लाकलम्मी रुसियलना केल्विनदु चॉकलेट था थादुना पुरकलम्मी फ्रेड्रिकना हाइरे
ai nangna maningda leiribudo ui haiduna hairai Kevin su nung amagi marumda muti saduna leplamme Fredricksen salo salo haina adumak talamme khonjel amana maningda ga hairai mayam kasu tawba yawnadre ko somdani haiduna hairai Fredricksen Russell ga su yengthorai khonjel adu tabadagi Kevin su khonjel adu tabadagi sien khirame Fredricksen hello hairaga sangsilai mi mamda murti ama leiribudo Fredricksen mi ni haina khalamme khonjel aduna mu makhata na hairai aina khoigi manam namme haina makoigi manam namme haina hairakpuda Russell ga Fredricksen do ngaklame Fredricksen hairame kari na khoigi manam namme haiba khonjel duna amu aina khoigi manam phangle haina amu haire Fredricksen Russell ga na sangsillaga yengbuda makoina ngasai kai mi ne na khalambado nung oiduna leirame Russell na haire aikoina ngasai dagi wari sanari sidi nung oiramlene hairaga nung singi septu mathang Russell na haire aduga masimadi hui malini hairaga tasingnamaki hui oiduna leirame Fredricksen hui adu thengnabudagi ngasai wa nganglaklibudu hui gi mapu oiraboi ningdina Fredricksen asumna hairame aikoi nangi hui thengnare haina laurame Russell na masi train tawrabu hui ni haiduna su hairaga hui duga maga sanarame thajadana hui duna wa nganglakpada Russell ga Fredricksen do angakko poklame hui duna mu haire aigi ming Duke kawi ai ni ngasai kai nakhoi wari sanari do aduga ai nakhoi su yama nungsi aigi master na aigi color se sembibani aduga aigi master do yamna su smart oi color sinani aina wangang bangam lise haiduna haire Fredricksen masi oi thoktabani haiduna haire Russell na huidugi color du leiduna yengbuda huidu wa kaya Japanese Spanish wa makhan ngang busungam lamme matang asidagidi aina hui asi hui hajar loige Duke oina hairage Duke na haire aise mission ama laklini nakhoi usik amaga ubra haiduna het hangbaga nakandagi Kevin do senthoroktuna Duke pu namsillame Duke na ai nangbu amukta naksinna udri nangdi yam sawu usikni hairaga mu Fredricksen hairame ai nakhoi gi usik ase aigi kemda aigi lanpha oina pujakrage haiduna haire Fredricksen hoi pukro aduga nangsu kamdongna asengba hui amagumna khongani haibado tamu haina hairaga satpa horoklame Kevin su Fredricksen amadi Russell gi matung inaraklame aduga somdana amuk atai hui singjuna Kevin gi khongul du yenglaga manam namduna leirame khangauduna Duke makoida video call toroklame hui leader alpha duna nang usek to urabra haina Duke ta hangrame Duke na mu hoi ai usek to aina hujik pharaga leire hairaga uchek to makoida uhalame leader duna makhata na hangloi nang hujik kada da leirino haina het hangbuga Russell do Duke ki manaka changsilaktuna nang kaidawrino haiduna phone do kaktat kirame phone adu kakhibadagi huising aduna Duke ki leifamu track tawduna Duke ki manakta makhoi chelame somduna Duke na Kevin ni makhong yalaga hairami amuktangdi aigi lanpha oibiu haina hairami Russell na Duke ta Kevin ni makhongda yalaga no mangonda awawa piraganu haiduna hairami Duke na mu haire mase aigi master na useksi engonda sinarabani lawro hairabani haiduna hairami Fredricksen na onthoroktuna asumna haire ainangi master na teko haina makhoi ahumna maningda chingnabadagi yumdu singda thengchilami adudagi Fredricksen ado saroktuna haire ai kanamtagi master nate khangedana ai nangna sida leirisisu pamde haidana Kevin amadi Duke ta hairami aduga Russell dana ai su nang ngangnabada ware Fredricksen makha amuk tare nabani mak aina masing ahum thiraka matamda satko haina mahake saisu do thillaga hairaka matamda Duke na mahake saisu de yarwa ball adu uba yamna harauna ball haidana hairakpada Fredricksen ball ama mahake saisu dagi lakthoga hunduna Duke bu khunba salhalame Kevin buna chocolate lawduna hunduna mahaksu khunba selhalingaida Fredricksen Russell puduna yamna yangna salame adubu karimta kanaba phanglamde mabani na ware haidana haipetang potharaga leptuna wari sanaringaida nakandana Duke leptuna leirami akalamudana Kevin su leptuna leirami numidang oisilaklami nongsu tarame Fredricksen yumduda yankhatlaga hairami thangsili aikhoibu nong cholhanbidabgidamakta haina somdana Russell na 10 chelnami Russell na 10 do semba himandabadagi Fredricksen manakto oina sangsilaktaga phamlame Fredricksen amadi Russell phamna mari kaya ama yenarami Fredricksen Russell da hairami karigino nangna nangi imagi ming pallaga adum hairidubo haiduna haire Russell na mado aigi imagi ming natte adubu imana ingonda wasa ame aigi explorer ceremony nimitta mahak lakani
ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯠꯂꯤꯕ ꯕꯦꯁ ꯑꯃꯁꯦ ꯃꯍꯥꯛꯅ ꯊꯦꯠꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯂꯨꯁꯤꯌꯦꯜꯒꯤ ꯋꯥꯠꯂꯤꯕ ꯕꯦꯁꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯅꯪ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯂꯨꯁꯤꯌꯦꯜꯅ ꯃꯤꯁꯇꯔ ꯐ꯭ꯔꯦꯗ꯭ꯔꯤꯛꯁꯟ, ꯗ꯭ꯌꯨꯛꯅ ꯍꯥꯏꯕꯗ ꯀꯦꯕꯤꯟꯁꯦ ꯃꯥꯅ ꯃꯥꯒꯤ ꯂꯥꯟꯐꯥ ꯑꯣꯏꯅ ꯄꯨꯕ ꯄꯥꯝꯃꯤ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯦꯕꯤꯟꯁꯦ ꯀꯟꯕ ꯄꯥꯝꯃꯤ, ꯑꯗꯨꯒ ꯀꯦꯕꯤꯟꯁꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯝꯂꯒ ꯂꯨꯁꯤꯌꯦꯜ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯤꯞꯊꯔꯝꯃꯤ꯫ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯍꯣꯏ ꯍꯣꯏ ꯃꯥꯁꯨ ꯂꯥꯛꯆꯔꯁꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯂꯨꯁꯤꯌꯦꯜꯅ ꯑꯗꯨꯗꯤ ꯋꯥꯁꯛꯎ, ꯃꯥꯕꯨ ꯊꯥꯗꯣꯛꯑꯣꯏ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯍꯣꯏ ꯍꯣꯏ꯫ ꯂꯨꯁꯤꯌꯦꯜꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯂꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯪꯖꯤꯜꯂꯛꯏ꯫ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯍꯣꯏ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯂꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯂꯨꯁꯤꯌꯦꯜꯗꯨ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ꯫ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯍꯧꯒꯠꯂꯒ ꯌꯦꯡꯕꯗ ꯀꯦꯕꯤꯟ ꯑꯗꯣ ꯂꯩꯔꯝꯗꯦ꯫ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯈꯜꯂꯝꯃꯤ ꯀꯦꯕꯤꯟ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ, ꯑꯗꯨꯕꯨ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯐꯔꯦ ꯂꯨꯁꯤꯌꯦꯜꯗꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯂꯨꯁꯤꯌꯦꯜꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯀꯦꯕꯤꯟ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯗ꯭ꯌꯨꯛꯇ ꯀꯦꯕꯤꯟꯗꯨ ꯊꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯗ꯭ꯌꯨꯛꯅꯁꯨ ꯃꯅꯝ ꯅꯝꯗꯨꯅ ꯀꯦꯕꯤꯟꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯂꯨꯁꯤꯌꯦꯜꯅ ꯀꯦꯕꯤꯟꯕꯨ ꯌꯦꯡꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯌꯨꯝꯒꯤ ꯃꯊꯛꯇ ꯂꯩꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣ ꯃꯥꯗꯤ ꯑꯁꯤꯗ ꯂꯩꯔꯦꯅꯦ꯫ ꯀꯦꯕꯤꯟꯗꯨ ꯌꯨꯝꯒꯤ ꯃꯊꯛꯇꯨꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯥꯗꯒꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯀꯨꯝꯊꯔꯛꯂꯣ ꯀꯨꯝꯊꯔꯛꯂꯣ, ꯃꯗꯨ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯀꯦꯕꯤꯟꯗꯨ ナꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯂꯥꯛꯇꯨꯅ ꯈꯣꯡꯂꯛꯏ꯫ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯈꯥꯗꯒꯤ ꯗ꯭ꯌꯨꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯃꯆꯥ ꯀꯧꯔꯤꯅꯤ ꯍꯥꯏꯅ꯫ ꯂꯨꯁꯤꯌꯦꯜꯅ ꯃꯆꯥ ꯀꯧꯔꯤꯅꯦꯕ? ꯑꯣ ꯀꯦꯕꯤꯟꯁꯦ ꯅꯨꯄꯤ ꯑꯣꯏꯔꯕꯣꯏꯔꯦ꯫ ꯀꯦꯕꯤꯟꯗꯨ ꯃꯊꯛꯇ ꯈꯣꯡꯕ ꯌꯥꯕ ꯈꯣꯡꯂꯝꯂꯒ ꯆꯣꯡꯊꯔꯛꯂꯒ ꯂꯨꯁꯤꯌꯦꯜꯗ ꯀꯣꯜꯂꯒ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯁꯤꯌꯦꯜꯁꯨ ꯀꯦꯕꯤꯟꯁꯦ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯦꯕꯤꯟ ꯐ꯭ꯔꯦꯗ꯭ꯔꯤꯛꯀꯤ ꯃꯀꯣꯛꯇ ꯇꯥꯛ ꯇꯥꯛ ꯊꯥꯔꯝꯂꯒ ꯗ꯭ꯌꯨꯛꯇꯅ ꯁꯥꯎꯅ ꯀꯥꯝꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯁꯤꯌꯦꯜꯅ ꯐ꯭ꯔꯦꯗ꯭ꯔꯤꯛꯇ ꯍꯥꯏꯔꯛꯏ, ꯅꯪꯅ ꯋꯥꯁꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯅ? ꯀꯦꯕꯤꯟꯒꯤ ꯃꯆꯥꯁꯤꯡꯅꯁꯨ ꯃꯥꯒꯤ ꯃꯃꯥꯕꯨ ꯄꯥꯝꯃꯤ, ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯍꯣꯠꯅꯔꯕꯗꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯁꯣꯏꯗꯅ ꯊꯦꯡꯅꯍꯟꯕ ꯉꯝꯒꯅꯤ꯫ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯁꯣꯔꯤ ꯂꯨꯁꯤꯌꯦꯜ, ꯑꯩꯈꯣꯏ ꯃꯇꯝ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯡꯈ꯭ꯔꯕꯅꯤ, ꯍꯥꯟꯅꯗꯒꯤ ꯆꯠꯂꯁꯤ꯫ ꯂꯨꯁꯤꯌꯦꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯦꯕꯤꯟꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯦꯕꯤꯟ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯨꯁꯤꯌꯦꯜꯅ ꯁꯣꯝꯗ ꯅꯨꯡꯉꯥꯏꯇꯅ ꯀꯦꯕꯤꯟꯅ ꯌꯥꯝꯅ ꯄꯥꯝꯖꯔꯝꯕ ꯆꯣꯀ꯭ꯂꯦꯠꯇꯨ ꯄꯥꯏꯔꯒ ꯐ꯭ꯔꯦꯗ꯭ꯔꯤꯛꯇ ꯍꯥꯏꯔꯝꯃꯤ, ꯀꯦꯕꯤꯟꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯖꯔꯝꯕ ꯆꯣꯀ꯭ꯂꯦꯠꯁꯦ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯅꯁꯨ ꯃꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯆꯣꯀ꯭ꯂꯦꯠꯇꯨ ꯐ꯭ꯔꯦꯗ꯭ꯔꯤꯛꯇ ꯄꯤꯔꯝꯃꯤ꯫ ꯂꯨꯁꯤꯌꯦꯜ ꯑꯃꯗꯤ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗꯨꯗ ꯀꯦꯕꯤꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯦꯕꯤꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯨꯏ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯝꯗꯨꯅ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯑꯃꯗꯤ ꯂꯨꯁꯤꯌꯦꯜꯕꯨ ꯃꯈꯣꯏꯒꯤ ꯃꯁꯇꯔꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗ꯭ꯌꯨꯛꯇꯤ ꯃꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯨꯡꯁꯨꯛ ꯅꯨꯡꯖꯥꯅ ꯁꯨꯛꯊꯗꯨꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯦꯝ ꯑꯗꯨ ꯌꯧꯕꯒ ꯍꯨꯏ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯐ꯭ꯔꯦꯗ꯭ꯔꯤꯛꯀꯤ ꯕꯦꯂꯨꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯄꯥꯏꯔꯛꯂꯤꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯍꯨꯏꯁꯤꯡ ꯑꯗꯨꯁꯨ ꯎꯁꯤꯠꯇꯅ ꯅꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯋꯥ ꯉꯥꯡꯅ ꯑꯉꯥꯟꯕꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯉꯥꯏꯈꯣ ꯃꯌꯥꯝ ꯑꯝꯇ, ꯅꯪ ꯆꯥꯔꯂꯁ ꯃꯣꯟꯇꯦꯁ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯆꯥꯔꯂꯁ ꯃꯣꯟꯇꯦꯁꯅꯤ ꯍꯥꯏꯅ ꯂꯨꯁꯤꯌꯦꯜꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯁꯤꯌꯦꯜꯅ ꯆꯥꯔꯂꯁ ꯃꯣꯟꯇꯦꯁꯇꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯃꯣꯟꯇꯦꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯠ ꯁꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯁꯥꯔꯒꯤ ꯕꯤꯒꯦꯁ ꯐꯦꯟꯅꯤ ꯍꯥꯏꯅ꯫ ꯃꯣꯟꯇꯦꯁꯅ ꯅꯈꯣꯏ ꯑꯅꯤ ꯋꯥꯕ꯭ꯔꯥ ꯆꯥꯛ ꯂꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯂꯨꯁꯤꯌꯦꯜꯒ ꯐ꯭ꯔꯦꯗ꯭ꯔꯤꯛꯀꯁꯨ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯣꯟꯇꯦꯁꯅ ꯍꯨꯏꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒꯦꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯍꯨꯏꯁꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯣꯟꯇꯦꯁꯀꯤ ꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝꯗꯨ ꯎꯕꯗ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯑꯃꯗꯤ ꯂꯨꯁꯤꯌꯦꯜ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯗꯤꯅꯔꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯐꯝꯂꯒ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯍꯥꯏꯔꯛꯏ, ꯁꯥꯔꯒꯤ ꯑꯦꯗꯚꯦꯟꯆꯔ ꯋꯥꯔꯤ ꯇꯥꯕꯗꯒꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯄꯦꯔꯥꯗꯥꯏꯁ ꯐꯣꯜꯁꯇ ꯆꯠꯄꯒꯤ ꯃꯪꯂꯥꯟ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯃꯪꯖꯔꯝꯃꯤ꯫ ꯃꯣꯟꯇꯦꯁꯅ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯉꯝꯂꯕꯁꯤꯗꯤ ꯍꯥꯏꯅ ꯐ꯭ꯔꯦꯗ꯭ꯔꯤꯛꯀꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ꯫ ꯃꯣꯟꯇꯦꯁꯅ ꯃꯈꯥ ꯇꯥꯔꯛꯏ,
mayamna aibu kadar tauba oidaba ngangba amani hairi adubu aina masigi usekse purabadi aise asengba haibani haibedo mayamda khangangani useki sarududa masi fajadra aina sida leiribase mabu thiribani sahi kayama farak ai phangnaba kayara khanna honai adubu ngamde magi leifamse kadaidano haiba khangde haina map singjuda yenglaga hairam ai hui kaya amasu sikrabani mabu thibada rusial na ipang pangkhai masidi yengbuda kevin gi saru mali haijuna haire montes na kevin haina haire rusial na mani aigi anauba asauba usekni aina train fazana tawrabani aduga ma akhoi gi tungsu adum inarei montes na nangi matung inarei haiba kamdongna oithoktabani hairami rusial na madi chocolate yamna pambani haina chocolate do puthokuna ulami Fredrick na tuminna layu haiduna hairami adubu rusial na taramde Fredrick na hai adubu hujikti ma satkre haiduna haire makhoi masen tumin laiduna yengnarami montes ta makhata na haire mafam sida laklaga sikhiba singi helmet ni haiduna helmet singado mathang inthaduna haire ngasai khaide koina montes se yamna phaba mi ama oina khallubani adubu montes se asuki matik phatta mi ama oiduna leramle Fredrick tu montes ki wahai du tabada kiraklami nakanda yengthoklubada Kevin du yumgi mathakta leibadu Fredrick na urame Fredrick na makhata na amu haire yamna nuaiba evening ama oire sar ekoi chu chatnaba tawrage haina montes na nakoi chatpa yararoi haiduna haire Fredrick na haire aikoi chatpada kanamtagi mateng pamde hairamlaga rusial gi makhutto pairaga satlase haiduna singduna puthoklam mabuk phatraba montes to maki seisu do paikhatlaga makhoi phurage haiba mataguma tawrai Fredrick su maning hanna satlingai da khanghoduna Kevin do khonglai Fredrick ado oh hair upai leitudana mamit ado uisanduna leiringai da rusial na Kevin haina haire montes su nakanda yengthokpada usek ado urami aduga haire oh madi sida leire haina onthorakpada rusial ga Fredrick su sen khiduna leirami madudagi montes na hui sinjida makhoi ani far o haiduna hairami rusial ga Fredrick su yamna thuna prap tawduna makhoi gi yumado yalaga satkeduna tawringai da hui mayam amana koisillatuna satpham leramde aduga khangawdana nakandagi dukna somda la o master haiduna lawre rusial ga Fredrick su song duna selami Kevin su sensilaktuna magi mathakta tonghanduna kanna selami hui singdusu yamna kanna tanaraklam yumdu nungda thengjenbedagi rusial do makhada taaduna sor singlami hui ama sensilaktuna sikkena hek tawbaga mathaktagi dukna nung thadaraktuna makhoigi mateng kaya amasu panglamme dukki mawong aduda makhoigi hui leader aduna sawraduna dik ado maki makhoi de siktuna laktuna huntharame Kevin sum selakpada lok ama lerame lok ado kandaba yaramde Kevin na lok adu kalak matamda makhoigi hui leader aduna Kevin ni makhong silaktuna yalai hui kaya amasu lokhada tarame Kevin ni makhong adu soklami sokleba makhong du rusial na bandage yet pirame bandage yetlingai da Kevin gi masa singna khonglai Kevin su hanna amu khongduna khumlami Kevin satkena tawbada satpangamlamde bom turame rusial na Kevin se yamathina sokle ibani na magi matengse panglaga magi yumdu diyonse Fredrick magi yumdu da hafet yankhalaga hoi fare adubu khajiktangi thuna tawsi haiduna hairai rusial du Fredrick ki paukhum du tabada harawrame somna montes na hui sinjuda noina phaba ngamhaudrabra haina sauna hanglame hui aman hairai dukna mateng pangkhibadagi makhoi zenba ngamkhibani haina montes adu asuki matik sawrame aduga hairai umuktangai kho hairaga dukki leifam adubu track tawduna yenglam somdasu yamna kina dukpa thadokduna mi lakpra haiduna manamna manduna makhoi satpa horoklami sokpa Kevin mana makhoi gi yumduda hapirame wari sana lakpana Kevin ni makoni mana yoksilaklame Kevin gi yumududagi kumtha halaba matungda Kevin mahaki masa unaruna bugidamakta makhongla tapna lakpa horoklami Fredrick amadi rusial duk makhoi ahumsu sangkhilai adubu khangawdana maningdagi folklight kapsilai rusial na Kevin du phaba la khangduna
Kevin selo selo haina harame Kevin su makhong yada yada song dun selame Montes na lang husilaktuna Kevin do lang du thurame Kevin su upay leituduna makhada taduna lerame Fredrick Russell su sensilaktuna lang adubu kakthatna bohanarame Montes hui mayam amaga mage plane du dagi kumtharaklame Fredrick ki yumadu Montes na mai tharaklame Fredrick ki yumadu mai na salakpadagi ball singado mathang kaisilaklame maduta natana iligi theliba photo du su tarakpa ubadagi Kevin nu kanba thadolaga magi sakliba yumdo oina kanba sensilaklame hui mayam ama sangsilaktuna Kevin bu singduna pukhirame Russell su karimata tawba ngamdaba amagum yengduna lehabu Fredrick magi yumdo maina sakpadagi kanba ngamhawe Russell na Fredrick da nangna Kevin du pithokibani haina anirak hanna haire Fredrick ado yama tapma laithoraktuna sawraduna haire maduda aina wagadawba nate aduga aina kanada su pithokte duk changsilaktuna Farise master haina themjilame Fredrick na sawna laukhatuna haire ai nangi master nate bad dog haina hanjin hairame madudagi duke to nungaitana nonthaduna satkirame Fredrick na Russell da haire houjing nang aigi assistant oigera oiragera aidi paradise post sattaba yadre masida ai sirabusu hairamnaga Fredrick to mathanta yumdu singduna satpa horoklam Russell su maningda muksuk mungjana na inaraklame Fredrick nongalakpada paradise post tu yauba ngamlamme aduga magi purikhaudagi ilina yeklamba photo du oktoktuna yenglamme maningdagi Russell na magi besingdu makhada huntharaduna ai masi pamdre hairamlaga satkirame aduga Russell du nung amada tuminna ontoktuna phamlamme Fredrick makhada tariba Russell gi besingdu lokhattuna magi yum manungda sanglai saiduna leiriba posai singdu mafam sana thamla matungda sokri da phamlaga potharame nakandagi iligi adventure notebook ado paikhatladuna phaktoktuna paradise post ki photo adu thetpiram photo thelaba matungda ariba photo singado mathang phaktoktuna yenglame Fredrick nadi loire khumjillage na hek tawbuga yama thajadana angakpa ama oina mabanigi thainagi photo kaminakhiba luhongbagi koibagi setpagi mayamado amuk makhatana thetuna leirame photo singadu uzabada Fredrick ki thamoida asuki mate ngamkhai leitana haraujaba aido oirame mittagi pira sena yengjerame aduga aroibada irame thagatsari aiga punsi lambi saminnabugidamakta houjikti anauba lambi amada satlo haina nahaki nusiraba ili haiduna su irame film asigi sinasi asuki matik phajaba sin haibadu amasu oi yengliba aikhoida mittagi pira sena thamoi pena nuksiba amagidamakta kadai phauba tawba ngambage kadai phauba lotuna thamoida joy tawraga nuksiba ngamge habase matang asida khangi mayamna film asibu yengbidragadi amuktang yengbiyu film asina karamba anauba mahau piriba habado mayam yengla matungda sungsoi soidana khangbigani Fredrick ilina mabu asuki matik nuksijaramadu ubada sirasu yare haina khalakpagumna nakanda leiriba Russell gi base tu laukhatlaga Fredrick to Russell gi mateng panglage haina mapanda tholai Russell du bon khara tawraga ngasai gi numsit kambuda da punsinduna pairaga hairami nang yaudраbasu ai Kevin bu kanba zatle haina Fredrick makhadagi sena nate Russell nate haiduna lauduna lehawe Fredrick su satnabugidamakta yumduda leiriba potsai mayam ama makhada huntharami ngasai maina sakpuda bol mayam ama kaikhibuduna maki yumado paiba ngamlamde adubu kona thangda mana potsai mayam ama huntok manbadagi yumado paiba ngamlaklame film asida yamna nungsiba sin ama oina Fredrick na saukri ani sibudi phajana tharaga thamlamni ilina taibang pan thadokkhrabasu saukri sida ili phamli haina matam pumbada Fredrick na khajabani paradise fall asi mabani punna phaminaraga yengli haibage wakhalonda saukri ani sibu Fredrick na phajana thaduna thamlamme Fredrick su Kevin bu kandaba yade khanduna mahak su sem saduna laklame aduga khanghauduna thongado thilaklame Fredrick adi Russell orbuiningde Russell hairaga thongado hangtoklubadadi duke oiduna leirame duke yam nungaitana haire ai nangi yungi makhada lotlaga leibani maramdi ai noibu yam nungsi ai nangi yumsida leijaba yagadra haina hanglai Fredrick na harauna leiru lao nang aigi huini aduga ai nangi master ni haina su yamna harauna hairame Fredrick ki wahaido tabda juksu asuki matik haraurame nang aigi master ni haiduna sonkatuna Fredrick ta leklame Russell na Montes ki plan adu tanaraklame Russell na yamna haini singna Montes ki plan gi thongnau amadagi
पाइसिन्दुना चंगलक्लमे रुसियल लेपखटलगा यंगथोकलुबा मतमददि हुइसिंग ngangjuna changsilaklami रुसियल ngasai mahakna tonglakpa nungsit kamnabaduna huiduda kamsilami adubu huising ado karimta na chunglamde Montes na cabin duda yenglaga hairami makoina aibu thajadabani adubu hojikti nangbu uraga makoi soidana thajaragani haina Montes na cabin da yenglaga hairibasigi maramdi ngasai mayamasu hena khangbiramagani film asigi ahuba sinda Montes na monster ama lei haibada mahakna porokliba sarudu asabo oirambadagi mayamna mangonda thambiramba ikai khumnabasing ado loina lakthokpibado hawjikti mahakna cabin ase puraga chatlabadi mahakna asengma ngangi haibado adugidamaktani khanghaudana hui leader adu Montes ki manakta changlaklammi aduga hairai master angangdo amuk lakli haina Montes na kari Rusial du sakri amada pullaga lerame Montes sangsilaktuna Fredricksen tikadai da lehore haijuna hanglai Rusial na ngasai hui da kapsan bagomna Montes su nungsit amuk kamsilame aduga hairai hawjikti ai maga friend oidre haina Montes na hairai nangna sida leirabanina Fredricksen su soidana laklamlagani lapna kaisu leiramlaro hairaga sakri du singlami Rusial na Montes da hanglai cabin kadai da thamkhrage haina Montes na thongnang da haifetang yenglo matamda Fredrick lakpadu urame Fredrick lakpadu ubadagi hui singdu da hairami usekto phajana senarusu haina Fredrick lae haina Montes na Rusial bu makhada thong haktoktuna thadaraklami Rusial makhada law taraklibado Fredrick na ubadagi Fredrick na mahaki yummado leisalaktuna Rusial bu Fredrick na kanbirame Rusial na Fredrick ta hairaklami cabin gi damakta lakpa natra cabin du kalurasi Fredrick na ai cabin porokke nang sida leiram Rusial na ai nangi mateng pamba pami haina hairai Fredrick na ai nangi mateng pamde ai nangbu tekta kaidan leibadu pami hairam laga Fredrick ka Duke ka plane gi manung da sanglai yamna haina singna Duke ka Fredrick ka plane du gi manung da sangsilakpana cabin gi manak yaubu ngamnamme Fredrick na cabin da hairami karimta khalurgano cabin hawjikti aikoi nangbu lakthokpa laklabani haina hui mayam amasu sanglaktuna cabin bu sanglamme matang asida Fredrick na yamna fajarba kadar ama torami hui singduda lepkhatuna laurami kana ball pami hajana hui singdusu ai haina hainare ball du Fredrick na lapna hunduna hui singadasu tana duna ball du mulammi aduga hui singado Fredrick na thonglon sinduna thamlammi cabin du Fredrick na thadoklammi hui singduna Montes ta pau pirai Fredrick na cabin bu thadokkhre haiduna Rusial su ai mateng pambu pami haina sakri do maning handuna pholakpana mahado sakri du dagi na thoklaga makhada tarami adu Rusial gi amna madaw yaba amana samna da lituna yum singbagi mari du da yalawe somdana Montes na sauna hui singda kadai da leikrake haiduna hanglingai da Rusial du thongnau da napsanduna yum singnabuduna singlaga sathibado Montes na urame Montes na Fredrick ki yummado ubungamlammi yummado ubadagi hui singa da thugayu haiduna order toromi aduga khanghaudana hui ahum fighter ahum amamam tongdana paithorakliba fighter ahumduna Rusial tamna blank fire toksilai somnana Fredrick na cabin du puthорактuna lona thoroklame aduga khanghaudana maningda phatraba Montes lumduna lerame Montes maningdagi thangsang ama lumlaga sattuna Fredrick ta yantharagena hek tawbuga Duke na songchandana Montes bu siklame Montes na Duke tu kaukthokuna thonglon sinduna thamlame Duke su thongduda thin songna khonglame aduga man haipetang nakanda laithoklaga yenglubada hui mayam amasu leptuna mangonda yengduna lerame Duke ado kimalladuna hui mayam aduda hai haidana hairame Duke hui mayam aduna mahakpu sikkadabagi koitan tanarame Montes ka Fredrick ka su akan mawongda phunarame mabani gi fight ki scene ase asuki matik phajabata natana nokningba amasu yaurame ahal loisalakpana mabani phuna khwang su yaramde Montes na Fredrick bu head hat ke na tawbuga Fredrick na yamna haina singna magi maya ahapadu kamsinduna Montes bu ngawhalame madudagi Montes sauruduna makhutta paiba thangsang aduna Fredrick bu halage hajana thangsang ado hai haidana Fredrick bu tanaraklame Fredrick yamna haina singna mathang Montes na hairakliba thangai sing adu phajana thairame adubu akomudadi Fredrick laimaide turame Montes thangsang ado haigatuna Fredrick bu hek kakthage tawbuga somda Duke su hui mayam amana koisilakpadagi Duke upai leitraduna maning hallaga chatpada makhogi plane rotation tawnabududa
ꯊꯦꯡꯖꯤꯟꯗꯨꯅ ꯄ꯭ꯂꯦꯟ ꯑꯗꯣ ꯔꯣꯇꯦꯁꯟ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯃꯠꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯅꯔꯝꯗꯦ ꯐ꯭ꯔꯦꯗ꯭ꯔꯤꯛꯁꯨ ꯊꯣꯡꯅꯥꯎꯒ ꯇꯥꯁꯤꯟꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯇꯣꯔꯛꯄꯗꯒꯤ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯌꯥꯟꯗꯨꯅ ꯂꯩꯍꯧꯏ ꯌꯥꯟꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯂꯨꯁꯤꯌꯦꯜꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕꯗꯨꯁꯨ ꯎꯔꯝꯃꯤ ꯐ꯭ꯔꯦꯗ꯭ꯔꯤꯛꯅ ꯀꯦꯕꯤꯟꯕꯨ ꯀꯧꯊꯣꯛꯇꯨꯅ ꯄ꯭ꯂꯦꯟꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ ꯃꯣꯟꯇꯦꯁꯁꯨ ꯐ꯭ꯔꯦꯗ꯭ꯔꯤꯛ ꯑꯃꯗꯤ ꯀꯦꯕꯤꯟꯕꯨ ꯇꯥꯟꯅꯔꯛꯏ ꯁꯣꯝꯗꯁꯨ ꯗ꯭ꯌꯨꯛꯇꯨ ꯍꯨꯏ ꯂꯤꯗꯔ ꯑꯗꯨꯅ ꯆꯤꯛꯇꯨꯅ ꯍꯨꯜꯂꯝꯃꯤ ꯗ꯭ꯌꯨꯛ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁ꯭ꯇꯥꯔꯤꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯨꯝꯂꯝꯃꯤ hui leader adusu dikpu sikke haijuna starring gi makhunduda mako ado listen duna honarami adubu dikpu sikpadi ngamnamde dik na yamna haina singna nakanda tariba kompak man ba amana hui leader dugi makokta upsinduna hui leader ado thamlammi hui leader ado mako ado amona thokpa yaramde starring aduda saptuna lerami hui leader gi collar du mari ama tatkiduna mana wa nganglak matamda nupi gi khonjel do oina nganglakpudu tabada atai leiriba hui singado hui leader do oina onsenduna noksilame matang asidagidi diungna oina hui mayam adugi leader oiba ngamkhirame russia su tokpham amata khanglamde hui ahum dugi attack na henjilakpana khanghaudana nakandagi fredrick na kori madudagi russia do thongna ama leiraktuna yumgi mari duda yanjanduna kakhatuna yum yoba ngamlame flighter thawriba hui ahum dusu yum tamna nomai kamna paisilaklami russia na yum madudagi haipatang yangtharaga hui singduda squarel leire haina lausilami flighter thawriba hui ahum dusu squarel haina hairakpadagi makhoi thakatkiduna amaga makhoi masen thengjinnabada makhoi gi flighter sing adu amang ata thoklammi yamna fajaraba ama oina film asigi makhoi gi flighter si asuki matik safety gi sang asi yamna wangna yawbana hui ahum asi parachute khatoktuna yamna ningba kaina ai squarel hainade hajuna khada taraklami somduna montes na fredrick ki makhongda yalaklami fredrick na magi saisuduna montes ta sutharami montes ado makhada amu takhirami aduga makhada taraba matungda yalaga kakhalakpugi muhutta oina kumthakirami fredrick amadi kevin lakpada mamangda leiriba thong adu koko thinduna hangtoknaba torokpadu fredrick ki wakhalda montes oiramlani khanbada asuki matik fredrick pakhattu poklami thongdu hangtoklaga duke oina tholakpaduda fredrick haraurami duke su harauna sensilaktuna fredrick ki mamaida leklami fredrick na russell da khut haiduna ekoi sida leire haiduna laurami russell su fredrick tamna paisilaklami makoi loinamak yumduda tonglaga satkena hek tawbaga nakandagi montes tholaktuna mahke double barrel aduna makoi yum puraga pariba balloon singadu kapsilaklami balloon singadu kai khibadagi yum madu paiba ngamduduna plane mathakkuda tasilami fredrick ti yumgi makhada ontharaklami aduga duke kevin russell makoi ahumdi yum maduda adum yauduna leirami khanghauduna amuk yumdu plane dagi nantharaklami fredrick na yum mado yamna wana tanaraktuna yumgi mari duda yalaga yum madubu mahakna parame fredrick na yum madu mahakna yanma ngamlaroi khanglaktuna russell hoibu yum dudagi tholo o haiduna hairami russell khoisu hek thoke tawbaga montes sangsilaktuna nongmaina kapsilakpadagi russell khoi kiduna amuk hanna yum duda sanglaga thonglon sinduna leiki montes thong tamna changsilaklaga thong ado mahaki nongmaigi maningna sugaiduna hangtoknaba honarami fredrick su yumdu yanba wasilaklami aduda sunatana yumdu phariba thori punpham ado nanthokpa horoklami russell duke kevin makhoi ahum upai leitriduna nakangi thongnawdagi oina fredrick pu yenglaklami aduga makhoi karimda tawba ngamlaroi siragani haibe wakhan khanbagira karino khangde makhoi kevin ni makhongda russell amadi duke konduna laikhirami montes su thongadu thugaiduna changsilaklaga mahaki nongmaiduna kevin bu kapage haiduna em hek tawbaga som nakandagi fredrick na yamna fajarba idea am puthoraktuna ngasai kevin na si chocolate asuki matik pamjakhi na fredrick na khangmana fredrick na kevin chocolate haiduna haire kevin su chocolate pu asuki matik pamjaruba ama oibina thongnaw le haiba khangdeba makai songthoraklami makhoi na he songthorakpaga fredrick na yaliba yumgi mari disu talaklami makhoi yumdugi marida yankidabra haibadu akoina uba phanghaudre aduga phatraba montes su yumdugi thongnawdugi chongthoraklami
mahakna chongthorokpa matamda mahakki plane masahadudi mahakka asuki matik tamnaraga leiramne mahak balloon ani ahumga fajaraba paradise falls ki makhada takhirame yum madusu asum paikirame Fredricksen thamoida singnaba langtaknaba khoirang khoisaunaba amadi phawraga adumak leire mahakna yaliba marisida Kevin Duke Russia makhoi ahum yalibra haibasi mangonda singnaduna leire Fredricksen tapna makhong thangtaraktuna makhada yenglakpa matamdadi yamna thajadana harauna Russialna lawraklami adudagi Fredricksen asuki matik haraurami makhoibu singkhatuna makhoi pun plane ni masada lepminarami adubu Fredricksen mahakki tamna paiba yum adu ubada asuki matik thamoida nungaitaba amadi poklammi yum adubu mahakna mahakki nungsibi loinabi ilini khanna thamjaruba yumni adubu ngasidi thawaiga haksanga senaba numit haibado Fredricksen thamoida thoklare yum adusu asum paikibana leichil pomai khumjinkhre Fredricksen nungaitaba mong adu ubada Russialna sangsilaktuna haire Mr. Fredricksen nangi yum kanma ngamhaudabugi soikre haina pukchel saur Fredricksen nokthokuna haire masi yumni haina pukchel saur Fredricksen amadi Russialna mama masa kainarurba Kevin amuk hanna nungsi thaurina mama masa ani lipun punsellamlaga aroiba bidai piramlaga Russial amadi Fredricksen yum maikai gidamakta Montes ki plane adubu mabanina thauraga laklammi hui mayam singadusu makhoi gi khongbu oina puraklami aduga numit asi yamna nungairaba senior explorers kabagi base thetpibagi numit amani naha oiriba hawgalakliba angang singna lamkoiba amadi adventure singi pukning thogatpa adumba makhoi na tawruba experiment gi damakta base thetpiba numit amani numit asida angang mayam asigi marakta aikhoi gi thongna faraba hero Russial su yauri senior explorers kabagi base asi mathang parents sing the sinaraga mahaki masa sing the thetpiba hawraklami adubu Russial gi mapa yorakpasidadi mahaki parents yarom dabadagi ngasai khaki lapthokliba nupa sin hanglaklami nangi di parents yaroktabra han Russial adu sab yunga adom mang ikhatna lep lerami adubu yamna thajadana nakandagi Fredricksen ado khawdemduna sanglaklami Fredricksen ni makhon tabada Russial laithoktuna yenglakpada Fredricksen oiramada asuki matik haraurami Fredricksen sangsilaktuna hairaklami magiti aini ai leire haina hairami Fredricksen Russial da makhoina yelakliba base adu thetpibagi muhutta matam ama Fredricksen jogan oiringai matam naha oiringai Russial dauna tauringai matamda mahaki sanarabi nungsirabi ilina mangonda thetpikiba grape soda haiba base adu oina Russial da thetpirami Russial su wow hayana yenglamlaga mahaki thamoido penman kiduna Fredricksen sejena konsinjaki aduga somduna Duke amadi Russial gi mama su harauna akoi mayam gi ceremony du thamoi pen kuba khuri aduga sinna sida mu akoi mayam na ure Fredricksen Russial amadi Duke makoi ahum punna leiba Fredricksen Russial ice cream mamam saduna lambi da chatpa gari gi masugi maramda marai yanarami aduga mathakta yenkhaluba matamdana spirit of adventure haiba Montes ki plane asi Fredricksen amadi Russial gi oibagi saktam asi uraga film asi yamna harauna nungaina thamoi pen film ama oiramnaga mayamdagi bidai piki yengbiriba iraisa singna explanation asibu tabu nungai biragadi like amudi subscribe tawbiramu karigumba ain explain tawjarakpasida soikiba line kiba yawragasu tolaba amani khanna ngakpiyu